Manipur optional gi mekedi gi maruiba pawina DM University ki award passing priority basis ta semgalagani governor Manipur gi governor Ajay Kumar Bala nga si Imphal gi DM University campus ta nangna saba phamung sa ma leba schedule caste girls hostel ma sangakre ngasi governor sanga ki bo hostel si university si dam haitam ni schedule caste ki nupi mairoi sing secure oina mai masing ningthi na tamba phangna gi damak ta Manipur OBC and AC Development Society Mavedas ki supervision makhara hokibani hostel sangabi ki thawram madu loiraba matung da governor na siya lawduna DM University ki administrative block ki mini conference hall university sigi BC yauna mari leinaba official singaloinana mifam ama pangthoktuna university sigi academy amasum administrative issue ki agi matana khana nainaki mifam adu university sigi BC Professor W Sandababu na university sigi laidibi issue singi matangda governor da pawdongki meeting asi maruina Manipur gi welfare amasum university asi hena masak thopa university am ohenabaga mari leinanani mifam aduda governor Ajay Kumar Bala gi makedigi university asi gi official singna daita leinamadi kathokpa magaloina mahiroi community gi interest ta thabak tawnabasu khonki University asigi faculty sing amadi infrastructure sing hena fagat hanana ba government gi makedigi pi biaba mating kudima pi gene hena thajaba pikhi khongsa dadu gi manung sana governor na university asigi tuan department sing amadi infrastructure sing koina satunu yingsinki loina oja sing amasu mahiroi sing ga unaduna makoi gi award apa sing matana warisanaki ngasigi mifam adu gi matana university asigi BCW sanbabuna phongdokhibada governor na ngasigi thoram asiga mari leina university asigi campus manung du oiriba phibam sing hakthing na yingsinki university asigi award apa sing adu governor na yingsilaba matung priority basis ta university asigi laidiba award apa sing asi semganaba state level da khanagani loina pekhatpham tokpa thabak athuba pekhakani hainasu thajaba piram khiari panmayabani ngasigi meeting aduda higher and technical education ki commissioner Hais Gyan Prakash yauna university asigi senior official kyasu saruk yakhiari makha chatrak poina paujal pauksiri ki topa marui ba paukrana party ki kenaba thamdana government na lokalakpa action khodimakta support kani haikri Jammu and Kashmir gi Pahalgam na satakiba terrorist attack ki matung tarakpada Central BJP government CM ki cabinet committee on security against Pakistan ऐतिहासिक मरी लेनिंग लोकलकपा खोंगथांग खुदिमा all political parties सिंगना खेनबा थमदना मतेंग पांगने हेना मिफमदा हाइख्रे ngarang Delhi da liba Parliament House complex ta pangtokipa all party meeting aduda political parties sing mute sina government na terrorist mayokna nabagi lokalakpa khongthang kudimakta mateng pangane hena phongdokhi haidi pawmi sing da phongdokladuna parliamentary affairs minister Kiran Rijiju na hai mifam maduri yaukiba political parties sing na terror attack adu yamna haksina lawbuga loidana government na terrorist sing thengna shilliba thoksil sing na mateng pangane hena phongdorangki magna hai Defense Minister na Pahalgam na thokiba thawdo adugi matangda India government na lokalakliba thabak thoram sing CCS ke meeting da thamkre aduga government na sum khara hena kanbe action lokot animgi apambale aduga lusingba sing disu thawdo adugi matangda thamkiba ga loidana government na lokalakpa action sing su phongdokre hena Rijiju na phongdokhi Union Minister Rijiju na makhatara dun hai ngarang phangkiba all party meeting aduda intelligence bureau amadi home minister gi makok tongbo officials sing members sing thawdo dugi marik sing wafam sing thamduna asoiba sing su pawtongki offices sing duna sathiraba terror attack adu matung amu hana thoktana ba lokhatliba section tharang sing su members sing sandona haikhiena Rijiju na phungdoki all party meeting yauraba matung leader of opposition Rahul Gandhi na permission phungdoki bada meeting adu yaukiba punamangna Pahalgam terror attack adu akan momong yaning de phongtong ki amadi operation singna terrorist sing mayok de lokalakpa khongthang khudimakta support kani haina magna phongtoki Congress President Malik Arjun Kharge na makhatan hakibada party punamangna terror attack adu condemn toki amadi party sing lewa sidigi terrorist sing maru phangna muthanaba lokalakpa khongthang khudimakta support kani hakibaga loinana Jammu and Kashmir Santipur naba government na pekhalakpa yaba thabak sing pakikatabana ki DMK gi MP Torisi Vision su terror attack adu condemn tokibaga loinana maki party na su terrorism mutanaba government na pekhalakpa khongthang khudimakta mateng pangane ki BJD gi MP Samit Patra na hai government sina matik saba thapot lokhatuna terror attack asida scenery bu khudimak phana bohonaduna justice purakpa sungani loinana maki parties na government na
national security lainaba lokalapa khongthang khudimok sokotkani mifamdura defense minister Rajnath Singha, home minister Amit Shah, external affairs minister Dr. S Joyshankar, finance minister Nirmala Sitharaman, BJP president JP Nadda amasum Sirusi Shiva of DMK, NCP leader Prafulo Patel, Supriya Sule of NCP, SP na singbusu saruyaki. Amarom Pakistan ki airspace the India ki airlines sing paiba thingkre flight ki matam da ahong barekri Pahalgam terror attack thokraba matung India na Pakistan na piramba facility sing thingkraba matung sagol se numitagi hauduna Pakistan na makoi ki airspace ta Indian airlines sing paiba thingkiba galoina flight ki matam da ahong ba kya lakre amadi Western Laybak Singi flight ticket ki mamal hengakri official labor paugi matung ina Pakistan na thamlaki ba athing ba sina mara moiraga India masa sing Pakistan gi flight sing da puba thingki ba galoina airline sing gi flight sing matam sangna pai ba madi North India gi Western country sing da flight tong dur sipada flight sing gi ticket mamal khawang wong khalak pa yana laidi hari agency ki source na hai Delhi dagi pai ki international flight sing Pakistan gi athing ba sina mara moiraga India masa sing puba flight sing na Central Asia di Caucasus West Asia, Europe, UK amasung North America da satpasing yamna sawna khudong saraba mamay unhalhari industry insiders singi matungina Pakistan na thamlakliba athingba sigi impact asi hauji phongdokpa nganmali adubo mayamna panariba flight ki airfare hengatkani hairibasi sumbayai masigidamukta Pakistan India ki flight sing Pakistan ki airspace ta paibi ki athingba thamgrabasu atopa laibak ki flight sing Pakistan ki airspace ta thamdaba maramna India airlines sing dagi advantage phangba yai haina panari hanasu pausna makhatana phongdorakli losilakpo ena pausal pauksigi editorial ma'am special content moine ma'am na thamjagi state asi hauji kari phibam da lakani habisi tamangamdaba moiri Miyoi ki khang mangamagi pankhay amadi lay pankhay du ki wang malan krabadi miyoi bana sa wala pada kanano sa ting mangamloy miyoi ba habis khwairi ki wakal lay taba pukni wakal seasonaba hiba thawai singi manung da lusing ba amani haina singthan naram lapasu sa wala pa mikupta mama mapa masun manaw amadi khunai bu masak khanglakti habisi puwari na dumak tak sarabani Numit taba laiti haina malem gi leba kyana ko nonduna ikai kumna bu utpada natana masa masa gi lam phawa pithok tuna lelam leba oikibagi wari ekhoi khudimangna tanara bu unara bangathani numit taba laiti haina riba lairik laisuda lami sanmida khuju khulaida lamba laikidraba British ka lamba tawbada karis oikida baikhugi paipu singna makhoigi maring jela dubu maya khuman kibani Mitai di kanagi mafamda lan kidaba yeknaba matapu tham kidaba kangbuni henjil aglabadi handaba thauna ama lei hebadu madugi khudamni kumja english sing magasani panga mauduraga mathugi anglo manipur war na taklinga sisu aikogi ipai pusingdi singli i mari ka maseli ba makhaidi shiba kidi heba migi mikha pon hingadawi saru mikup amatang waira ningkha tamne hingjage khanki ba aikogi ipai puni British ki makok manga kanglipa ki mayol kien ki ba dumang ipai pu singi thauna bu ngasisu malem gi miyam na khangribani loinana India gi ningtambadagi nomangan khana kumja English ng sama pangani fugotre ki August taraga marida ningkha tamba pi ki ba dunga sigi mirulna kawkhraga bugum tawre punama mitei khaki wok nati Maitrabak te hingmina ki ba singbu roi tamburai punama ki amatoiba lusingna purakhi bina habisunga sigi mirulna Kauraklabadi ipai pusingda langjaba thokani nungsi sanana hingmina ri kanglai pasida Kuki Narco singna lebak masa tadaba apikpa wakalna apunbagi saktam thuwaina ba makhal kyagi lalong sa tharakli basi sahi ama makhai faraklabani State amadi India lenga ki apunbagi saktam singnaraklabadi sapsana action lakutkani haina India lenga na tatana lautuna lakli malem gi lebak singi manung spa power country ama oiraklani haina Laujari ba India na Kuki Narco terrorist thingna ngamdaba habisi manungda kari lalong sa tharibagi habisi hangdaba ngamdi Hokiba sai English ngani ga kungo humdagi me humdagi sa tharakli ba miyoi bi ki lisat nataba Kuki Narco terrorist ngi sai thing Manipur gi miyam na phangli banatra asiguma terrorist ngi khang mangamdraba tampak tari ba mitei singna Kuki sing wakal tarakpa ngasi sungai bani adubu wakal tarakpa di lairadana India lenga ki mating lauraga hena nawang lakpa sina mitei sina ngasi di Kadi phirep lorakadagi having amnaktre India lenga Manipur lenga mane Kuki lalawbisingi marakta kumja English ngani ni pandagi satharakliba su sahi suki February 18 matam loikhrabasu amung hana
ꯍꯧꯈꯤꯕ ꯐꯤꯞ ꯑꯣꯛꯇꯣꯕꯔꯒꯤ ꯇꯔꯥꯒ ꯃꯥꯄꯟꯗ ꯍꯣꯝ ꯃꯤꯅꯤꯁꯇ꯭ꯔꯤꯒꯤ ꯅꯣꯔꯠ ꯏꯁ ꯑꯦꯗꯚꯥꯏꯖꯔ ꯑꯦ.ꯀꯦ. ꯃꯤꯁ꯭ꯔꯥ ꯑꯃꯁꯨꯡ ꯏꯟꯇꯦꯂꯤꯖꯦꯟꯁ ꯕ꯭ꯌꯨꯔꯣꯒꯤ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯒ ꯔꯥꯎꯟ ꯑꯍꯨꯝꯂꯛ ꯀꯨꯀꯤꯖꯧ ꯂꯥꯂꯧꯕꯁꯤꯡꯒ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯔꯤꯚꯤꯌꯨ ꯇꯧꯈ꯭ꯔꯦ ꯍꯥꯏꯕꯁꯤ ꯃꯤꯌꯥꯝꯅ ꯇꯥꯕꯗ ꯅꯣꯛꯅꯤꯡꯕ ꯑꯃ ꯐꯥꯎꯏ꯫ ꯀꯪꯂꯩꯄꯥꯛꯇ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤ ꯁꯥꯟꯇꯤ ꯍꯟꯖꯤꯜꯂꯛꯂꯤ ꯍꯥꯏꯅ ꯕꯤ.ꯖꯦ.ꯄꯤꯅ ꯂꯨꯆꯤꯡꯕ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯇꯣꯏꯅ ꯍꯥꯏꯔꯕꯁꯨ ꯇꯝꯄꯥꯛꯇ ꯂꯩꯔꯤꯕ ꯁꯨꯒꯤ ꯀꯦꯝꯞꯁꯤꯡ ꯆꯤꯡꯗ ꯊꯝꯒꯅꯤ ꯍꯥꯏꯕ ꯋꯥꯐꯝꯁꯤꯅ ꯑꯃꯨꯛ ꯀꯔꯝꯕ ꯑꯅꯧꯕ ꯄꯔꯥꯅꯣ? ꯖꯨꯟ 19 ꯊꯣꯛꯈꯤꯕꯗꯨ ꯉꯝꯈꯩꯒꯤꯅꯤ, ꯊꯋꯥꯏ 19 ꯀꯠꯈꯤꯕꯅꯤ꯫ ꯑꯁꯨꯛ ꯃꯊꯣꯡ ꯍꯨꯛꯇꯕ ꯀꯨꯀꯤꯁꯤꯡꯒꯤ ꯊꯧꯑꯣꯡꯗ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯃꯩ ꯌꯥꯡꯁꯤꯟꯅꯅꯕ ꯍꯣꯠꯅꯔꯛꯂꯤꯕꯁꯤꯅ ꯂꯝꯗꯝ ꯑꯁꯤꯒꯤ ꯑꯄꯨꯟꯕꯒꯤ ꯁꯛꯇꯝ ꯉꯥꯛꯇꯨꯅ ꯊꯝꯕ ꯉꯝꯒꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯃꯤꯌꯥꯝꯅ ꯂꯩꯔꯛꯇ꯭ꯔꯤ꯫ ꯀꯨꯀꯤꯁꯤꯡꯒꯤ ꯅꯤꯡꯉꯥꯏꯗ ꯑꯩꯈꯣꯏ ꯑꯗꯨꯃꯛ ꯌꯦꯡꯗꯨꯅ ꯂꯩꯔꯁꯤꯔꯥ? ꯀꯨꯀꯤ MLA 10ꯒꯤ ꯅꯤꯡꯉꯥꯏ MLA 50ꯅ ꯊꯦꯝꯕ ꯉꯝꯒꯗꯧꯔꯤꯕ꯭ꯔꯥ ꯍꯥꯏꯕꯁꯤ ꯃꯥꯡꯅ ꯇꯥꯗꯨꯅ ꯂꯩꯔꯤꯕ ꯌꯥꯝꯅꯃꯛ ꯃꯔꯨꯑꯣꯏꯕ ꯋꯥꯍꯪ ꯑꯃ ꯑꯣꯏꯔꯤ꯫ ꯍꯧꯈꯤꯕ ꯏꯪ 2023ꯒꯤ ꯃꯦ 3ꯗꯒꯤ ꯊꯣꯛꯂꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤ ꯊꯥ 22 ꯃꯄꯨꯡ ꯐꯥꯔꯕ ꯐꯥꯎꯕ ꯂꯣꯏꯁꯤꯟꯕ ꯉꯝꯗꯅ ꯂꯩꯔꯤ꯫ ꯁꯦꯟꯇꯔ ꯑꯃꯗꯤ ꯁ꯭ꯇꯦꯠ ꯂꯩꯉꯥꯛ ꯑꯃꯁꯨꯡ ꯀꯨꯀꯤꯁꯤꯡꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯒ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯅꯅꯕ ꯋꯥꯔꯤ ꯁꯥꯅꯕ ꯍꯧꯔꯝꯂꯕꯁꯨ ꯃꯥꯏ ꯄꯥꯛꯇꯅ ꯃꯈꯥ ꯇꯥꯅ ꯆꯠꯊꯈꯤꯗ꯭ꯔꯤ꯫ ꯏꯔꯥꯡ ꯑꯁꯤꯒꯤ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯄ ꯉꯝꯗꯕꯗꯒꯤ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯂꯩꯔꯤꯕ ꯕꯤ.ꯖꯦ.ꯄꯤꯅ ꯂꯨꯆꯤꯡꯕ ꯂꯩꯉꯥꯛꯁꯨ ꯃꯄꯥꯡꯒꯜ ꯀꯟꯅ ꯂꯩꯇꯕꯗꯒꯤ ꯑꯅꯧꯕ ꯒꯣꯚꯔꯅꯔ ꯑꯖꯌ ꯀꯨꯃꯥꯔ ꯕꯥꯂꯥ ꯂꯥꯛꯈ꯭ꯔꯕ ꯃꯇꯨꯡ ꯂꯣ ꯑꯦꯟ ꯑꯣꯔꯗꯔꯒꯤ ꯐꯤꯚꯝ ꯀꯨꯞꯅ ꯌꯦꯡꯁꯤꯟꯗꯨꯅ ꯑꯣꯏꯔꯤꯕ ꯐꯤꯚꯝ ꯑꯗꯨ ꯁꯦꯟꯇꯔꯗ ꯊꯥꯗꯨꯅ ꯁ꯭ꯇꯦꯠ ꯂꯩꯉꯥꯛ ꯁꯁꯄꯦꯟꯗꯦꯗ ꯑꯦꯅꯤꯃꯦꯁꯟ ꯊꯝꯗꯨꯅ ꯍꯧꯖꯤꯛ ꯄ꯭ꯔꯁꯤꯗꯦꯟ ꯔꯨꯜ ꯊꯝꯂꯤ꯫ ꯄ꯭ꯔꯁꯤꯗꯦꯟ ꯔꯨꯜ ꯊꯝꯂꯕꯅꯤꯅ ꯇꯉꯥꯏ ꯐꯗꯅ ꯁ꯭ꯇꯦꯠꯀꯤ ꯕꯖꯦꯠ ꯆꯠꯊꯈꯤꯕ ꯄꯥꯔꯂꯤꯌꯥꯃꯦꯟꯠꯀꯤ ꯕꯖꯦꯠ ꯁꯦꯁꯟꯗ ꯄꯨꯊꯣꯛꯇꯨꯅ ꯄꯥꯁ ꯇꯧꯅꯕ ꯍꯣꯠꯅꯔꯛꯄꯅ ꯃꯃꯤꯡꯇꯒꯤ ꯑꯣꯏꯕ ꯕꯖꯦꯠ ꯑꯣꯏꯕꯇ ꯅꯠꯇꯅ ꯃꯄꯨꯡꯗ ꯌꯦꯡꯕꯗ ꯂꯥꯏꯔꯕ ꯑꯃꯗꯤ ꯏꯔꯥꯡ ꯂꯩꯔꯤꯕ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯃꯄꯨꯡ ꯐꯥꯕ ꯕꯖꯦꯠ ꯑꯣꯏꯗꯦ ꯍꯥꯏꯗꯨꯅ ꯄꯥꯔꯂꯤꯌꯥꯃꯦꯟꯠꯇ ꯑꯣꯄꯣꯖꯤꯁꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯋꯥꯐꯝ ꯀꯌꯥ ꯄꯨꯈꯠꯇꯨꯅ ꯅꯧꯅ ꯕꯖꯦꯠ ꯑꯁꯤ ꯁꯦꯝꯗꯣꯛꯅꯕ ꯋꯥꯐꯝ ꯀꯌꯥ ꯐꯣꯡꯗꯣꯛꯂꯤ꯫ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛꯇ ꯌꯦꯡꯕꯗ ꯑꯁꯤꯃꯗꯤ ꯐꯔꯦ ꯍꯥꯏꯕ ꯂꯩꯇꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯃꯤꯌꯥꯝ ꯆꯥꯎꯈꯠ ꯂꯝꯕꯤꯗꯤ ꯂꯥꯏꯔꯗꯅ ꯑꯋꯥꯕ ꯑꯃꯒꯤ ꯃꯊꯪꯗ ꯑꯋꯥꯕꯒꯤ ꯄꯣꯠꯂꯨꯝ ꯄꯨꯕ ꯍꯥꯏꯕꯗꯨ ꯑꯣꯏꯒꯗꯧꯔꯤꯕ꯭ꯔꯥ ꯍꯥꯏꯕꯁꯤ ꯑꯈꯪ ꯑꯍꯩ ꯌꯥꯎꯅ ꯃꯤꯌꯥꯝꯅ ꯐꯣꯡꯗꯣꯛꯅꯔꯤꯕꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯠ ꯑꯁꯤ ꯍꯧꯖꯤꯛ ꯀꯔꯝꯕ ꯐꯤꯚꯝꯗ ꯂꯥꯛꯀꯅꯤ ꯍꯥꯏꯕꯁꯤ ꯇꯝꯕ ꯉꯝꯗꯕ ꯑꯃ ꯑꯣꯏꯔꯤ꯫ ꯃꯔꯝ ꯑꯗꯨꯅ ꯁꯦꯟꯇꯔꯅ ꯃꯅꯤꯄꯨꯔꯕꯨ ꯇꯁꯦꯡꯅ ꯅꯨꯡꯁꯤꯕ ꯑꯣꯏꯔꯕꯗꯤ ꯆꯥꯎꯈꯠ ꯂꯝꯕꯤꯗ ꯆꯤꯡꯈꯠꯄ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯂꯥꯏꯕ ꯊꯕꯛ ꯉꯥꯛꯇꯅꯤ ꯍꯥꯏꯕ ꯄꯥꯎꯖꯦꯜ ꯄꯥꯎꯆꯦꯒꯤ ꯏꯗꯤꯇꯣꯔꯤꯌꯦꯜ ꯃꯌꯥꯝꯅ ꯁ꯭ꯄꯦꯁꯦꯜ ꯀꯟꯇꯦꯟꯠ ꯑꯣꯏꯅ ꯃꯌꯥꯝꯅ ꯊꯝꯖꯔꯤ꯫ ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯣꯏꯅꯗꯤ ꯃꯌꯥꯝ ꯄꯥꯎ ꯑꯁꯤ ꯃꯇꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯃꯁꯨꯡ ꯃꯈꯥ ꯇꯥꯕ ꯑꯅꯧꯕ ꯑꯞꯗꯦꯠ ꯃꯌꯥꯝ ꯄꯨꯟꯅ ꯉꯥꯏꯃꯤꯟꯅꯔꯁꯦ ꯍꯥꯏꯅ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯝꯖꯔꯤ꯫